The lesson is being explained by the teachers 하이브네바. 하이바 센텐스 가더래. passive voice 네바. passive voice ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯟꯗꯣꯏꯁꯤ ꯀꯩꯅꯣ active ꯇꯣ ꯑꯣꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯄꯤꯔꯝꯃꯤꯕ ꯇꯦꯟꯁꯤ ꯌꯦꯡꯉꯣ subject ꯂꯩꯔꯦ is being ꯍꯥꯏꯗ꯭ꯔꯥ is being ꯍꯥꯏꯁꯤꯅ ꯇꯥꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯇꯥꯛꯏꯁꯤ ꯀꯩꯅꯣ present continuous 네ꯕ ꯈꯪꯉꯤꯀꯣ present continuous ꯇ passive voice 네ꯕ ꯈꯪꯉꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯔꯗ꯭ꯔꯣ present subject ꯂꯩꯇ꯭ꯔꯣ subject plus is ꯅꯠꯇ꯭ꯔꯒ am ꯅꯠꯇ꯭ꯔꯒ are ꯍꯥꯏꯔꯒ plus being ꯍꯥꯏꯔꯅꯤ ꯀꯣ plus B3 네ꯕ सिगी फॉर्म दे लई तो लई से लई बस माना सब्जेक्ट प्लस इज एम आर नत्रगा बीइंग हापेदना अदुगा b3 ओइबनेबा सिना ताइसे कइनो हाबदा सिगी टेंस से प्रेजेंट कंटीन्यूअस नि ताइनेबा प्रेजेंट कंटीन्यूअस ता लइबनिना सिगी पिरामिबा पैसिव वॉइस से असिसु कइदरा प्रेजेंट कंटीन्यूअस ता थमदैनेबा सिदा प्रेजेंट कंटीन्यूअस ता थमगे हाइ तारगदी प्रेजेंट कंटीन्यूअस ता थमगे हाइ तारगदी अखोइना पामिसि कइनो सिगी पैसिव ता लेरिबा सेंटेंस से एक्टिव ता इरकदैनेबा वॉइस चेंज तौरकदैने पैसिव तगी एक्टिव ता चेंज तौरकपनिना सिगी पोसे कमाइ लानी हाइबदा इरजेबको सब्जेक्ट प्लस is नत्रगा am नत्रगा are हारगा का प्लस v1 प्लस ing हाफ कदैनेबा कंटीन्यूअस प्रेजेंट कंटीन्यूअस फॉर्म द इबा मतमदा सुमाइना लाकदैनेबा टेंस मागी फॉर्म से प्रेजेंट इंडिफिनिट कन कंटीन्यूअस ता अजु तारगदी लाइबा पोती कनो सी आइना ऑल आगे बजे एक्टिव ता अजु तारगदी सिगी टीचर्सना एक्टिव तदी कदरे सब्जेक्ट ओरकदि नत्रो अदु तारगदी इरजे हिरजी कदरे द टीचर हाइरो टीचर हाइ नत्रा अदु सिदे इज टीचर सि कइनो सिगी टीचर सि कइनो थर्ड पर्सन सिंगुलर नंबर नत्रो अदु तारगदी कइ हापनी इज एम आर जि कुमदा इज हापने नत्रा अदु तारगदी इज हापो सुना इज हाइरगा सिगी भाव से सी हाफ खरे इज एम आर हाफ खरे v1 प्लस ing है नत्रो अदु तारगदी v1 जी ing हातारगदी एक्सप्लेन को अदु तारगदी इरकदैसे एक्सप्लेनिंग हाइरानेबा हाइरादी e x p l i a एक्सप्लेनिंग हाइरानेबा एक्सप्लेनिंग सिगी सब्जेक्ट सिना ऑब्जर्व करदे नत्रो द लेसन हाइरागा लोइदेने सुमाइना ओनबा passive tagi active all iniko next example ani sub example da lower se ko the maths hairajeba the maths sana baduniko maths was on thoi habeniko on by our team habene yo sida leiba tense yo pan maths lere was worn है नत्रो v3 नेबा तारगदी सिगी टेंस से ये हाना खंगजेबा खंगको अदु तारगदी कमाइ इरानी हाबिन सब्जेक्ट इरबा प्लस was नत्रगा where ने प्लेटिसे अदुगा v3 ने सिना ताइसे केम नतेबा सिगी टेंस से past केनो indefinite ने win worn लाकदैनेबको अदु तारगदी सिगिजे पास इंडिफिनिट ने पी आई थमगे को फरे अदु तारगदी अइना पामिसि कइनो सिगी टेंस से कइदो ओनबा पामिनो सिगी सेंटेंस से पैसिव तो लेम नत्रा एक्टिव तो ओनबा पामि नत्रा अदु तारगदी कमाइ ओनगदगे हाबदु येंगसेबा अदु तारगदी सिजे आवर टीम आवर ना सब्जेक्ट लाकदै नत्रा हाँ अदु तारगदी सिगी कमाइना पास तदी कमाइ गे हाबे मतंदा सब्जेक्ट प्लस अमतंग हापम जेसिदा प्लस v2 नत्र लाकदैसे सिगी मोंग लाकदैनेबा ऑब्जेक्ट लेखदैने मथंदा
ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯣꯜꯂꯁꯦ ꯍꯧꯖꯤꯛ ꯁꯕꯖꯦꯛꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯕ ꯁꯤꯒꯤ ꯑꯋꯥꯔꯁꯦ ꯑꯋꯥꯔ ꯇꯤꯝꯁꯤ ꯑꯣꯏꯔꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯋꯥꯔ ꯇꯤꯝ ꯂꯥꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯋꯥꯔ ꯇꯤꯝꯁꯤꯅ ꯃꯃꯥꯡ ꯀꯥꯗꯣꯏꯅꯤꯅ ꯑꯋꯥꯔ ꯇꯤꯝꯁꯦ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯥꯁꯀꯤ V3 V2ꯗꯤ ꯀꯩꯅꯣ ꯋꯣꯟ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯋꯤꯟ ꯑꯣꯟ ꯍꯥꯏꯕꯅꯤꯅ ꯁꯤꯒꯤ ꯑꯋꯥꯔ ꯇꯤꯝ ꯋꯣꯟ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯃꯦꯠꯁ ꯍꯥꯏꯔꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯂꯣꯏꯗꯣꯏꯅꯦꯕ ꯑꯣꯜꯂꯤꯁꯦ ꯌꯦꯡꯉꯨꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯗ ꯃꯦꯠꯁ was won by our team ꯆꯨꯝꯃꯦꯕꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯗꯣꯏꯅꯦ ꯅꯦꯛꯁꯇ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯀꯩꯗꯧꯔꯦ ꯁꯦꯟꯇꯦꯟꯁ ꯑꯃꯒ ꯍꯥꯏꯔꯛꯑꯒꯦ 3ꯗ ꯀꯣ ꯗ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯔꯁꯦꯕ ꯗ ꯄ꯭ꯔꯣꯖꯦꯛ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯂꯣꯏꯔꯅꯤ ꯚꯤꯗꯤꯑꯣ ꯑꯅꯤ ꯊꯥꯒꯠꯂꯒ ꯂꯣꯏꯔꯅꯤꯀꯣ ꯄꯦꯁꯤꯞ ꯑꯦꯛꯇꯤꯞ ꯄꯦꯁꯤꯞ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯅꯦꯔꯦꯁꯟ ꯇꯧꯔꯛꯑꯅꯤ ꯅꯦꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯦꯠꯁ ꯇꯧꯔꯛꯑꯒꯦ The project will be finished. Project will be finished by them 하이라는. ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯇꯦꯟꯁꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯦꯕ ꯀꯩ ꯇꯦꯟꯁꯅꯣ ꯌꯦꯡꯉꯁꯦꯕꯀꯣ ꯁꯤꯒꯤ ꯇꯦꯟꯁꯁꯦ ꯀꯩꯅꯣ ꯂꯩꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯁꯕꯖꯦꯛ ꯅꯠꯇ꯭ꯔꯁꯦ ꯁꯕꯖꯦꯛ ꯂꯩꯔꯦ ꯄ꯭ꯂꯁ will be ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯂꯁ V3 ꯅꯠꯇ꯭ꯔꯣ ꯁꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯐ꯭ꯌꯨꯆꯔ ꯏꯟꯗꯤꯐꯤꯅꯤꯠ ꯍꯥꯏꯕꯅꯦ ꯐꯥꯏ ꯍꯥꯏꯔꯒ ꯐ꯭ꯌꯨꯆꯔ ꯏꯟꯗꯤꯐꯤꯅꯤꯠ ꯑꯣꯏꯕ ꯂꯩꯔꯝꯃꯤꯁꯦ ꯐ꯭ꯌꯨꯆꯔ ꯏꯟꯗꯤꯐꯤꯅꯤꯠꯇ ꯑꯦꯛꯇꯤꯞꯇ ꯀꯃꯥꯏꯅ ꯑꯣꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯛꯇꯤꯞꯀꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯃꯥꯏꯅ ꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯕꯖꯦꯛ ꯂꯩꯔꯅꯤ ꯁꯦꯜ ꯅꯠꯇ꯭ꯔꯒ will ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ V1 ꯍꯥꯞꯀꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯃꯑꯣꯡꯗ ꯁꯖꯤꯛ ꯁꯦꯝꯗꯣꯏꯅꯦꯕ ꯌꯦꯡꯉꯁꯦꯕ ꯀꯃꯥꯏꯅ ꯑꯣꯜꯂꯛꯀꯦꯁꯤ ꯌꯦꯡꯉꯁꯦ ꯂꯧꯔꯁꯤꯀꯣ ꯐꯔꯦ ꯏꯔꯒꯦ ꯑꯍꯥꯟꯕꯗ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯗꯦꯝꯁꯤꯅ ꯀꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯃꯥꯡꯗ ꯀꯥꯗꯣꯏꯅ ꯗꯦꯒꯤ ꯃꯥꯒꯤ ꯗꯦꯝꯁꯤꯒꯤ ꯃꯥꯒꯤ ꯁꯕꯖꯦꯛꯇꯤꯚ ꯀꯦꯁꯇꯤ ꯀꯩꯅꯣ ꯗꯦ ꯍꯥꯏꯔꯅꯦꯕ ꯗꯦ ꯍꯥꯏꯔꯅꯤ ꯗꯦ ꯍꯥꯏꯔꯒ ꯁꯕꯖꯦꯛ ꯏꯔꯦꯀꯣ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯋꯤꯜ ꯅꯠꯇ꯭ꯔꯣ ꯍꯥꯞꯇꯣꯏꯁꯦ ꯑꯗꯨꯗꯣ ꯗꯦꯗꯗꯤ ꯋꯤꯜ ꯍꯥꯏꯌꯦꯕꯀꯣ ꯗꯦ ꯋꯤꯜ ꯍꯥꯏ ꯀꯣ ꯃꯊꯪꯗ ꯀꯩꯅꯣ ꯁꯤꯒꯤ V1 ꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯤꯅꯤꯁꯁꯤꯒꯤ V1ꯗꯤ ꯐꯤꯅꯤꯁ ꯑꯗꯨꯝ ꯍꯥꯏꯕ ꯏꯗꯤ ꯂꯧꯊꯣꯛꯄ finish ꯁꯨꯃꯥꯏꯅ ꯍꯥꯏꯔꯅꯤ they will finish the project ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨꯒ ꯂꯣꯏꯗꯣꯏꯅꯦꯕ PROꯅꯤꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯗꯣꯏꯅꯦ they will finish the project ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯗꯣꯏꯅꯦꯕ ꯈꯪꯉꯤꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯧꯔꯁꯦꯕꯀꯣ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯗ ꯄꯦꯖ ꯀꯩꯅꯣꯗ ꯉꯥꯛꯇ ꯂꯧꯔꯦꯁꯦ ꯁꯤꯝꯄꯜ ꯉꯥꯛꯇ ꯂꯩꯔꯦꯗꯅ ꯏꯝꯄꯦꯔꯦꯇꯤቭ ꯑꯃ ꯂꯧꯔꯝꯁꯦꯕ ꯁꯤꯗ ꯌꯦꯡꯉꯨ let the door be open 하이되는 ꯁꯨꯃꯥꯏꯅ ꯏꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯗꯤ let ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯅ ꯇꯥꯏꯁꯦ ꯀꯩꯗꯧꯔꯦ ꯏꯝꯄꯦꯔꯦꯇꯤቭ ꯁꯦꯟꯇꯦꯟꯁꯅꯦꯕ ꯏꯝꯄꯦꯔꯦꯇꯤቭ ꯁꯦꯟꯇꯦꯟꯁꯇ ꯀꯃꯥꯏꯅ ꯑꯣꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯏꯁꯤꯜꯂꯛꯑꯒꯦ ꯁꯤꯗꯗꯤ ꯀꯣ ꯌꯦꯡꯉꯣ ꯁꯤꯗ open ꯍꯥꯏꯔꯅꯦꯕ open the door ꯍꯥꯏꯔꯒ ꯂꯣꯏꯗꯣꯏꯅꯦꯕ ꯑꯟꯁꯔꯁꯦ ꯀꯣ ꯏꯔꯁꯦꯀꯣ open the door ꯑꯩ ꯁꯤꯗ ꯍꯥꯏꯔꯛꯑꯒꯦ open the door ꯍꯥꯏꯔꯦꯗꯅ ꯌꯦꯡꯉꯣ ꯁꯤꯒꯤ let ꯍꯥꯞꯄꯦꯗꯅ ꯑꯗꯨꯗꯒꯤ the door ꯍꯥꯏꯔꯀꯥꯟꯗ be open ꯍꯥꯏꯗꯣꯏꯅꯦꯕ ꯂꯣꯏꯗꯣꯏꯅꯦꯕ ꯁꯤꯗ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁꯤꯗ ꯕꯦꯁꯤꯛ ꯀꯩꯅꯣ ꯃꯥꯒꯤꯗꯤ let ꯍꯥꯞꯈ꯭ꯔꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨ let ꯉꯥꯛꯇ ꯍꯥꯞꯄꯗꯤ ꯌꯥꯗꯦꯀꯣ let ꯅꯠꯇꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯑꯒꯦ